Kuki militant singda Imphal Eastki lamlai kendrigi manung chana leiba Sanasabi Thamnapokpi Santi Khongbal Sabungkhok Khunouna chingba khul singda landarkpa ngasi ka thana numit marini surakle ngasi ayuktasu amuk hana nomai kapsin lakre Thamnapokpi gi miyam yumdagi pau thopa ngamnadre pau asin hai ngarang numidang pung 9 makhai khara helakpadagi Kuki militant singna Sanasabi Thamnapokpi Santi Khongbal amadi Sabungkhok Khunaugi mafam singda manak nakna leiriba chingsang paringdagi bom amadi nomai kapsinduna akan mamuongda landarakpa hawraki Kuki militant sing aduna landarkpa aduda mafam adubu ngaksinat leiriba security personnel singi maikai dagisu akan mamuong da khuthanki Khothokna baduda Sabungkhok Khunau amadi Yangang-pokpi Santi Khongbal gi nupi angang amadi ahal sing khul thadokuna safagadaba mafam singda thawai hingnaba lanjunaki Khothokna badu nongai matung pung ani fawba chathaki amaromda ngasi ayuk pung 3 rom tarakpa matamdagi amuk hanna Kuki militant sing aduna bom amadi nongmai season aduna landaraki Thamnapokpi amadi Santi Khongbalda Yangang-pokpi uyokching amadi Thamnapokpi uyokchingdagi Kuki militant sing aduna landarakpa oibna Thamnapokpi gi praja miyam yumdagi mapan thokpa ngamnadre hari Patak lo kari mengi sigi Iko akhoi je yauraoidara na maru je dum kano akhoi je tang khang ga leijabane ada akhoi gi commando su watle adagi akhoi gi khunga pa ju khoi khulai ju kano leijara tare maru je loisale ba ko adagi kukina sum naksan bai hanjala panina akhoi je laiba ngamdare maru na kapsalakana angang nu gi je loi khoi doga gari da tawraga to do gari ama ju hande khong na chela kuna chela kwa mai upai tawraga yaure maru je yum yaure khoi ju bakta dana ya ana khunjau ji da khaidu abu ji yaure ji ne mafam ji da chikon da leiba mi sing police na ju nga pang maktare ado yum da chum naksalak pa helak na khoi je mandana khoi angang jing je arai bagai khaga kontok jare do ji su yam tanna ta hauri ado kamai ta hawro ni khangdre Ngasi Kuki militant singna tatana Imphal Eastki Yangang-pokpi Santi Khongbal Sanasabi Thamnapokpi na chingba mafam kayada tatana landarakpagi miyamna khudongchadaba kaya mayuk naringai cherak Imphal ukhul lambigi Sabungkhok amadi Yangang-pokpi anigi marakta Central Force lesinduna miyamna chathok chashin tawbada khudongchadaba piriba security force sing asi lauthokadabani haiduna maira paibi miyamna irang haurakre Maira paibi sing aduna Sabungkhok amadi Yangang-pokpi anigi marakta Central Force lesin liba asi lauthokadabani haiduna Maira paibi sing aduga security force sing aduga warisanaki adubu yanaba purakpa ngamdabadagi lamlai kendrigi MLA KH Ibomchagi nonga makha lekai leiba yumda miyam adu chatkibaga loinana MLA ga warisanaki amadi miyamgi demand adu thabakta onthoknaba takshinki hari MLA gi maikai dagi miyamna hariba famsing thabakta onthoknaba honaragani haibagi thajra pirakhisu hari